ꯃꯌꯥꯝꯁꯦ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯄꯕꯨ ꯑꯩ ꯐꯖꯅ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯕꯤꯔꯦ mana aibo hatpiro aibo hatpiro haiba mongda haigibane hello ma'am channel su yengbirba ma'am puna maputa na ochari ma'am ngasigi video sidi ma'am na comment da hangbira ko wahang singi pakhom khumjaba aduga aigi saktak saba introduction ta boina sensirakpa video ne ado ma'am comment gi question sing adagi comment ta birapa singdo party ne mamang dai sak hantak serake ꯑꯩꯒꯤ ꯃꯤꯡ ꯁꯥꯕꯤꯌꯥ ꯔꯍꯃꯥꯟ ꯀꯧꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯌꯨꯝ ꯄꯥꯟꯕꯤꯔꯕꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯦ ꯑꯩꯒꯤ ꯏꯄꯥꯝꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯈꯥꯕꯩꯁꯣꯏ 7M ꯃꯅꯥꯛꯇꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯒꯩꯅ ꯂꯩꯁꯥꯡꯈꯣꯡꯅꯤ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯤꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯀꯩꯈꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯅꯍꯥꯔꯨꯞ ꯊꯣꯡꯈꯣꯡ ꯃꯅꯥꯛꯇꯒꯤꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯖꯔꯤꯕ ꯁꯥꯒꯩꯁꯤꯅ ꯃꯌꯥꯡ ꯃꯌꯨꯝꯗꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯃꯟ ꯑꯣꯏꯅ ꯀꯥꯏꯗ ꯂꯩꯒꯦ ꯑꯗꯨꯒ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕꯗ introduction ꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯖꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯒꯨꯖꯔꯥꯠꯀꯤ ꯕꯔꯣꯗꯥ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯏꯌꯔ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯋꯦ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯁꯤꯗ ꯇꯥꯕꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯍꯟꯗ ꯀ꯭ꯂꯥꯁ 4 ꯀꯥꯔꯦ ꯑꯗꯨꯒ ꯑꯇꯣꯝꯕꯗꯨꯅ LKG ꯀꯥꯔꯦ sini ai introduction aibo mayam aduda mayam aduri makha tarappa oina comment paaba horasi channel asi matangda mamangda comment ama pibiraki yam kharadi kuire ado channel ase singthanu hai je kai hai no kai meaning no na hangbiraki ado singthanu se aina thonbise singthanu hai ba ming je ai jo aina ahanba youtube se hang horokpa kanda ꯑꯇꯣꯞꯄ ꯂꯣꯟꯗ ꯏꯪꯂꯤꯁꯇ ꯍꯤꯟꯗꯤꯗꯗꯤ ꯃꯈꯜ ꯃꯈꯜ ꯊꯣꯟꯅꯤꯡꯕ ꯊꯣꯟꯕ ꯌꯥꯏ ꯑꯗꯒꯤ ꯊꯣꯟꯅꯤꯡꯕꯁꯨ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯗ ꯀꯃꯥꯏꯅ ꯊꯣꯟꯅꯤꯅ ꯊꯤꯕꯗ ꯍꯥꯏꯗꯤ ꯃꯊꯦꯜꯗ ꯍꯥꯏꯔꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯒꯤ ꯃꯊꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯆꯥꯛꯈꯨꯝꯗ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯦꯗꯅ ꯑꯗ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗ ꯑꯩꯅ ꯊꯣꯟꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯁꯔꯆ ꯇꯧꯖꯕꯅꯦ ꯑꯗ ꯀꯩꯅ ꯊꯣꯟꯁꯤꯅꯣ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯈꯔ ꯂꯩ ꯂꯤꯇꯔꯦꯆꯔ ꯃꯑꯣꯡꯗ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯡꯊꯥꯅꯨꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯅ ꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯡꯊꯥꯅꯨ ꯍꯥꯏꯕ ꯃꯤꯅꯤꯡꯗꯤ ꯁꯤꯡꯊꯥꯅꯉꯥꯏ ꯑꯣꯏꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯍꯩꯁꯤꯡꯕ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯐ꯭ꯔꯦꯁ ꯒꯔꯜ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯁꯤꯡꯊꯥꯅꯉꯥꯏ ꯑꯣꯏꯕ ꯅꯨꯄꯤ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕꯩ ꯊꯣꯟꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕ ꯍꯧꯔꯁꯤ ꯀꯃꯦꯟꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯁꯟ ꯁꯥ ꯊꯣꯡꯕꯗꯣ ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯂꯣꯏꯅ ꯍꯟꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯈꯔ ꯈꯔ ꯈꯪꯍꯜꯂꯒ ꯑꯗꯨꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯃꯦꯟꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕ ꯍꯧꯖꯔꯛꯑꯒꯦ ꯀꯃꯦꯟꯁꯤꯡꯁꯦ ꯃꯌꯥꯝ ꯕꯦꯗ ꯀꯃꯦꯟꯁꯇꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯒꯨꯗ ꯀꯃꯦꯟ ꯉꯥꯛꯇꯅꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯃꯦꯟ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ ꯑꯗꯨ ꯁꯤ ꯕꯦꯗ ꯀꯃꯦꯟꯁ ꯂꯥꯛꯑꯁꯨ 100% ꯃꯅꯨꯡꯗ 1% ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨꯝ ꯈꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯕꯦꯗ ꯀꯃꯦꯟꯁꯁꯤꯡꯗꯨ ꯊꯑꯣꯏꯅ ꯑꯩꯅ ꯊꯋꯥ ꯁꯥꯖꯜꯂꯨꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯧꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯧꯔꯒ ꯂꯧꯕ ꯌꯥꯗꯕꯗꯨꯅ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯊꯣꯛꯀꯅꯤ ꯌꯥꯝ ꯀꯨꯏꯅ ꯕꯦꯗ ꯀꯃꯦꯟꯁꯇ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯗꯤ ꯃꯥꯏ ꯃꯣꯠꯅꯦꯕ ꯐꯣꯡꯗꯣꯛꯆꯔꯛꯏꯗꯣ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯍꯧꯖꯔꯛꯑꯒꯦ ꯑꯔꯥꯝꯕꯝ ꯒꯨꯅꯃꯅꯤ ꯃꯩꯇꯩ ꯍꯥꯏ ꯅꯍꯥꯛꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯤꯇꯤꯖꯦꯟ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯜꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯖꯩ ꯑꯗꯨꯒ ꯃꯊꯪꯗ ꯗꯤꯜꯕꯨꯡ ꯍꯥꯏ ꯃꯥꯏ ꯃꯤꯡꯁꯦ ꯀꯩꯅꯣꯅꯦꯍꯦ ꯄꯥꯉꯜ ꯅꯨꯄꯤ ꯃꯁꯛꯁꯨ ꯅꯠꯇꯦ ꯃꯩꯇꯩꯁꯨ ꯃꯥꯟꯇꯛ ꯆꯤꯡ ꯅꯨꯄꯤꯁꯨ ꯃꯥꯟꯇꯛ ꯑꯗꯨꯕꯨ ꯁꯥ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯄꯥꯉꯜ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯨ ꯃꯥꯟꯇꯛ ꯆꯤꯡ ꯅꯨꯄꯤꯁꯨ ꯃꯥꯟꯇꯛꯇꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯄꯥꯉꯜ ꯅꯨꯄꯤꯅꯤ ꯑꯅꯤꯃꯛꯇꯤ ꯃꯥꯟꯗꯤ ꯃꯥꯟꯕꯅꯦ ꯑꯗꯨꯒ ꯊꯣꯡꯈꯣꯛꯂꯥꯜ ꯀꯤꯞꯒꯦꯟ ꯍꯥꯏꯕ ꯃꯥꯜꯂꯦ ꯊꯣꯡꯈꯣꯡꯂꯥꯜ ꯀꯤꯞꯒꯦꯟ ꯍꯥꯏ ꯃꯥꯏ ꯃꯤꯡꯁꯦ ꯊꯣꯡꯈꯣꯡꯂꯥꯜ ꯀꯤꯞꯒꯦꯟ ꯑꯗꯣ ꯑꯩꯅ ꯃꯤꯡꯁꯤꯡꯁꯦ ꯄꯥꯊꯣꯛꯄꯗ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯇꯧꯕꯅꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯡ ꯃꯣꯏ ꯁ꯭ꯄꯦꯂꯤꯡꯒ ꯄ꯭ꯔꯣꯅꯥꯎꯟꯁꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯕꯁꯨ ꯌꯥꯗꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ I will invite you to cook at my youngest son's marriage ceremony. How much will you take for such a big function? Marriage ki di ay chate ko ado food vlogging thak sum tawjabane yumda dum thongjabane aduga TH Alia hai mai mingse
चे यूट्यूब वीडियो एडिटिंग तौबसे करम्बा एप्तना हेना फजगे अदुगा चेगी इंस्टा पाइब्रो हाय अदो आई इंस्टा पाइ आई मिंग लोइना डिस्क्रिप्शन दा टाइटल दा इंस्टा की आईडी लिंक लोइना यावबने अदुदा चंगागा डीएम तौबिरसु कैसु काइदे अदुगा सिददी आइना खुंबदो एक नुंगाइते यूट्यूब दा एडिटिंग तौबगे एप्स के पनबसे नुंगाइते अदुना खंगनिंग बलेरदी आई अदुगी खंगनिंग बलेरदी अदुदा हंबिरो अदुगा सिगी मतंगदा पाम्बिरगना एकदम वीडियो मतें सिगी और सेमजरके हाइना खल्ली वीडियो एडिटिंग तौबगी अदुगा कमेना नंगे खोटके हाबिसगी मतंगसु दुम सेमजरके दुम अदुगा पर्सनल ओइना हंगे हारगसु अदुम इंस्टादा डीएम तौबिरो कैसु काइदे मथंगी कमेंट अमुक पाथोचरगे मिंगना मोहिंद्रो लाइस्रम हाय माय मिंगसे द मैम माइगी कमेंट से मैम सु यानिंग्रे येंगो यानिंगी यानिंगदे कमेंट दा हाइबिरो फदिगोम हाबलदी nga thongba manam namlani miss fazabi hai फदिगोम थाकपदा इंसान खुदिंगमक nga manam namane hai sidi yamna haidi yamna nungai harauningai wa mani haidi sebo thongbo oigera manen thongbo oigera loina फदिगोम थाकना इंसान ayam loin फदिगोम थाकना नेबा अदो nga thongba manam namani na haidi इंसान खुदिंगमक फदिगोम थाकपदा nga manam namani haidi yamna harauningai oibo wa mani ado si nga manam namani haibase ai khara मथंगी कमेंट अमुक पाजरगे माकी ममिंग से एमडी अब्दुल सलाम सलामनी रखिए माइसे दो मान हाइसे मनुंग सादो इरोलगा चाउने थोंगलगा चाबदुदी कमन ओइना चानै हाउनै खंगी उती थोंगलगा चाउने सब्सक्राइब तौबिगे हाय कई हाय दो माइ पाखुम मान हाइसे इरोलगा चाउने हाय इरोलगा चाबा हाइसे इरोलबा हाइसे ngari thaga lon doine koi pi ngai de hona nga ga sa ga chawa ya de haina takpiraga lakpanina sisi mai irollaga chaba du ngamjaroi na ki wadi khangde aduga utti haiba sida toina thongba mathel amane sida so thonga utti oina thonga taune subscribe tawbige haibse sisu khara ya janingde na yuwa na ki wa haise ado subscribe tawba tawdabududi na ki modi tawba idam इरोलगा चाव थोंती थोंगा चाव हाइबसी सब्सक्राइब तौबिगे हाइबसीदी नोकनिंगाइनी अयामबना कमेंट्स गुड कमेंट्स पॉजिटिव ओइना लापनिना कई पाथोक्तोइनो खंगदे हाइदि याम हाउदो माले तीन जुमे खोले हाबसी ngaktनेबा याम हाउदो माले तीन जुमे चानिंगे याम हाउनी सि ngaktनिना कई पाथोक्तोइनो खंगदे अदुगा आइना बेड कमेंट्सना हन्ने येंगिंगुद्रे हाइदि बेड कमेंट्स खरा लापसिंजिनादि हन्ने येंगिंगुद्रे कई पादोइनो खंगदे अदो याम फेमस ओइबाइगी संसा थोंगबदा यामना कमेंट अमा फेमस ओइबम यावे सिसिना नंगा पाथोजरके मिंदी पंजरगे माइसे हाइदि टाइप तौबदा सोइकिबो खोटकिबसु यावबो याय नत्रा दोइसु माइ खुसोइसिदा मयामना सुम फनी ओइना मथंग मथंग पिबा पखुम कुमकपसे सिदा आइसि दुम पाथोकनिंदना दुम मयामदा पाथोकजरपने man haise watching from California, very so tasty. I like its Manipuri Muslim beef curry style. I am Maitai Manipuri. Ada makhada fazana magi kai kai no mang kumme ado khara aina pathok pada nungai da basing du pathok cha aroige adu si haibada mayam na ma se loina sitha bire ma se mangon da comment matang halle ba da mana khumai se amung halle khumai se sigi comment se screen sigi comment mayam se screenshot lauraga aigi account da thagat pabo ai fazana popular oi hanbire. Thank you for my comments sine mana khumai je ada sigi makhasi da amuk mayam je dom nei ne matang magi comment da dum si tha bire do mana si da de comment da yaw di yoram de ko mana khumbak ki ban ai thangdi khangawe da makhasi da yoram de ko mai tawri bang de mana ai bo hatpi ro hai be mong da hai ki bane ba da se di yoram de ana si si mayam na ning bane khani oi bane mai ki si je ai de haji ko to mai makhasi comment ji ki makha dum pi be lep tri ba California की कमेंट पावदा आई दिनो पद पुक नारेगा हाय मथम मयानी California की इंग्लिश ना याई फरेगा सो हाय रे दुने मैम असि कमेंट खरा दुम पाथोक जखरे हाय दि ममांग दो इन हाय क्रे कमेंट जे याम न गुड कमेंट्स नेगेटिव लाक तबनी ना याम पॉजिटिव लाक पनी ना कमेंट सिंग तो पाथोक दो दुम हंजन तारनी अदुदा कमेंट से दुम साइड पाथोक लोइ सिंजरगे अरोइबदा चैनल असिबु नुसिबिना मयामना लेप लेतना सपोर्ट तौबिरे इ मखा ताना सु तौबिरे कनि हाइना खाली अदुगा
ꯃꯅꯤꯄꯨꯔꯗꯇ ꯂꯩꯕ ꯅꯠꯇꯅ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯃꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝ ꯃꯣꯇꯤꯚꯦꯠ ꯑꯣꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯥꯞꯀꯠꯂꯦ ꯃꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯗꯨ ꯎꯔꯒ ꯑꯗꯨꯒ ꯀꯃꯦꯟꯗ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯤꯡꯗꯣ ꯆꯥꯕꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯈꯟꯖꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯣꯟꯅꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛꯇꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯃꯦꯟ ꯑꯁꯤꯗ ꯑꯩꯅ ꯍꯦꯟꯖꯟꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯑꯌꯥꯝꯕ ꯊꯣꯡꯉꯤ ꯊꯥꯛꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯍꯩꯔꯦ ꯁꯤꯡꯉꯦ ꯑꯩ ꯈꯛꯇ ꯍꯩꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯥꯛꯆꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯎꯠꯆꯕ ꯅꯠꯇꯦ ꯑꯩꯅ ꯍꯩꯖꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄ ꯀꯥꯟꯗ ꯌꯨꯇꯨꯕꯇ ꯌꯦꯡꯉꯒ ꯈꯪꯅꯤꯡꯕ ꯊꯣꯡꯅꯤꯡꯕꯁꯤꯡꯗꯣ ꯑꯌꯥꯝꯕ ꯊꯣꯡꯈꯤ ꯑꯗꯨꯅ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯅ ꯃꯧ ꯑꯣꯏꯔꯛꯄꯁꯤꯡꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯅꯨꯄꯤꯇ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯊꯣꯡꯅꯤꯡꯕꯁꯤꯡꯗꯣ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯩꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯀꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯌꯦꯡꯕꯗ ꯃꯤꯇꯥꯂꯨꯕ ꯏꯅꯦꯝ ꯏꯄꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯄꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯍꯜꯂꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯊꯥꯒꯠꯆꯕꯅꯦ ꯑꯩ ꯈꯛꯇ ꯊꯣꯡꯉꯤ ꯑꯩ ꯈꯛꯇ ꯆꯥꯏ ꯍꯥꯏꯅ ꯎꯠꯆꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯀꯃꯦꯟ ꯈꯔꯗ ꯆꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯍꯥꯞꯀꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯇꯣꯏꯅ ꯍꯥꯞꯀꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯤ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯍꯥꯞꯀꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯔꯣꯏꯕꯗ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ